Mahogshagum, Train Thosuba, State Assembly gi Taruk Suba, Mipam, Nasi UN Speaker na Pung Tramatata with the Hogdoki. Nasigi Sesanda, Yam Namaru, Wapam, Narang Kanakiba, Manipur, immigrant Mayam Changsilapa, Madagi Madonna Kun Masing Hengelapagi Matanga, Committee Masemni, and Yanakibado Committee members in Ming Loktoki, Toan Ba, or Wapam Singda, MLA Sing the Pukalak, Wapam Singi Paukum, Minister Sing the Piki, Demand Teretki, Senpam Sing Pass Doki. Hanba, agenda Oina Wahang Paukum with Sarukta, Water Resources Minister Awangbo Nimbaina Hai, Wangoi Assembly Constituency Manung the Labor, Imphal Amadi Nambul to ring it one Kaikiva, Amadi Kaiki Tokyo, Mapam Singado, temporary preventive measures in Lokut Kre. MLA case local na Hanglakpa Makata Bohangi Pakum Piraduna, Minister Nahai, Kaibia Mapam Mayam Ama, Layrabasu, permanent oina semnanaba hojikidi phalleitabana semdabani adubu hojik khudong chadana leiriba hekta kairakpa yaba khudong thiba thokpa yaba maphamsing ado kupna yengsangani madugi damakta engineer team ama thubada tharagani haina minister na phongdokhi MLA Sham Kumar gi wahang amagi paukhumda Relief and Disaster Management ki thabak puriba Minister Awangbo Niumaina hai handaki chahi asida thokiba ising isau amadi landslide ki madura awaba taraba miyang mateng pangna ba SDRF ki maikai dagi lupa crore tara point taruk jino kai khre amadi NDRF na lupa crore maudrama thoi kai rakhiba leire madu miyam de loina ba ye thokre hokhiba chahi 2018 da thokiba ising isau amadi landslide ki oina SDRF na lupa crore ahumga point rate ama kai thoktuna madu miyam da phangan khre haiba wafam minister na thamki makhata na cyclone amadi akan munuksit sitkiba 2019 gi thogdokta SDRF na lupa crore ahumga point ama manga kai thoktuna miyam da mateng pangki amadi 2019 da thokiba akan ba aki phanglaba sing isau gi da government of India na lupa crore kutaruka point manga ahum kai thorotuna miyam da phangan khre haidana Minister na phongdokhi suspension of operation gi makha da leiba UG singda sen pithok pisin toba moi phangpham thokpa moi gi pesa pibigi matangda Chief Minister Sri N Birena hai makhoi da tha gi oine stipend pi adubu matam sangna pi dana lakpana hokhiba chahi thuragi mamangda election mamangda ne haidana yam kana dinga na khiba lupa crore kuntre ka point ahum nipan ji check oine isu tokhi check oine isu toba haiba se masi rule violate towi election ki model ko ro conduct akai be lei haibna se wafam tholokpada bank ki facility reitaba mafam sing oibanina madu bank ki oiba kudong chabadu leitrabani na se oina isu tobani aduna tabodi 2022 gi matung dagi di masa gi account ta pinana ba honari madu dagi hojik phawbagi di pidri haina phongdokhi adumakpu pesa pikhiba mawong ado election gi model corop ka conduct ki wang madu leiba rule violate toba aduna transparency wat pagi film lei maduna responsibility fix toraga madu serak pibana phai haiba wafam thamki adu koi mari lenaba minister maru ena home with thok puba se minister madu yangsing gani haina phongdokhi Manipur da Kanglup ki irang thokra matungda chinga masung tamda khulai paiba khulngakpa kaya yama leibege haibadu chapchana khangba ngamde masi voluntary oina thoklakhibani madu hekta khangba ngamdabani adigi yamna home department gi oiba thabak su oiba loina ba khaiba su yadaba madugi mathakta kana khulai pai haibado hangba yadaba wafam leibani madugi matangda chapchana haiba ngamde haidina MLA ke ranjina halakba wahang amagi pakhumda Chief Minister Sri N Biren Singh phongdokhi adumakpu khulai pairaga leiriba mayumda laik tamaga leigada ba thawga sugadaba mayamado makhoi punchi mangdanaba makhoi sing ase khulai thadu hananaba saida to hananaba government honaba di lei haiba wafam chu Chief Minister na thamki Imphal Municipal Corporation gi corporator oiramba ex councillor ama mana maming ji losallaga Tika Tauramba, Madugi Matanga, action local palere, Ma ase disqualifies Tokre, Aina Mahutki Minister Y Camp Chana Pondoki Wilena, MLA Jogesana, High River Musing Asigi, Matakta Kari Makata, action local Krabage, Haina Halaki. Makata Hangi Pakum Pidan Y Camp Chana, High action loan number process, Yamakana Satari, the Madudanatana, Enforcement Director Enasu, Mahaki Matakta, Tijan Bagi Tabak Satari, Mana Tabak. Titogdana Loktoki Basin Pumpsing Ado Madu Hangat Hanabasu Honari have a wapam minister na Tomki. Relief Kemta Leba Miwe Singi Yapanova Paket Patavaki Matanga MLATS Lokasona Hanapo Hangamagi Pakumda home with Tabak Supuba, Chief Minister Nahai,
रिलीफ कैम्पसिंगी मोइदा मतेंग पीननाबा तोंगान स्कीमसिंगी मखादा हौजिक फाउबगी ओइना सेंटरना लुपा करोड़ 215.54 अमदी स्टेटना लुपा करोड़ 192.30 कायथोक्तुना मदु सिजिनरे मखा ताबा वहांगे पाउखुमदा चीफ मिनिस्टरना हाई रिलीफ कैम्पसिंग असे तोंगान कमिटी सिंग सेमगा मागी कैम्पसिंग अदुगी कमिटी सेमगा चलाइबनी कमिटी सिंग अदुदा कमिटी अदुना हाइरकपगे मतुंग इन्ना चाक ओइना पीबा अदगी सेन ओइना पीबा अदुना सिंबा तौबलै तौबदबु डीसी ददी सेन ओइना पुलप ओइना पीबनी सेन ओइना पीरगा कमिटी गी रिक्वायरमेंट दुगी मतुंग इन्ना कमिटी दा थादबनी हाइबा वाफम चीफ मिनिस्टर ना थमकी दोलाई थाबिदा लैरिबा खुन अदो होजिक सेंट्रल फोर्स लैबा अदगी याम थुना होंजिनबे याबगी फियमसु लैबा मदुगो फियम अदु लैबदिना चीफ मिनिस्टरना अथुबा मतमदा होंजिनहनबा मदुर सेंट्रल फोर्स लैरिबा दुगी कमांडर अदगी ऑनरेबल मिनिस्टर कंसर्न एमएलए गा तानरकांदा थबक लखुतकनी हाइबा वाफम थमकी अदुगा अतोपा वहांग मखाताबा वहांगी पाउखुमदा चीफ मिनिस्टरना हाई रिलीफ कैम्पता लैतबा तौबदबु मोइसे लांजेनबा फियमदि लैबा खुन संगदबदि यादबा दुमाइना खुन संगगा लेहव मियोइसिंग अदो रिलीफ कैम्पता लेरिबा मियोइसिंगना फंगिबा खुदोंचाबा पुनमक लोइनबा फंगनबा थबक लखुतकनी हाइना चीफ मिनिस्टरना मखा ताखी सीज फायर ग्राउंड रूल की मखादा लेरिबा अखोई इशूगी कादरसिंगी मतंगदा हंगलकपा एमएलए ओ सूर्य कुमार हंगलकपा वहांग अमगी पाउखुमदा चीफ मिनिस्टरना हाई इहान हाना सीज फायर एग्रीमेंट साइन तौनबा मतमदा सस्पेंशन ऑफ ऑपरेशन की एग्रीमेंट साइन तौनबा मतमदा लेखिबा कादर मसिंगजी केनो की 4,500 यूपीएफ की 1,000 ने अदुबो हाइरिबा ग्रुप सिंग असिगी मथक्ता अतोपा ग्रुप खरा अमुक नौन याउसिलकपा ग्रुप मरी मंगा अमा याउसलए मदुगी नतना हान लेरिबा ग्रुप सिंग अदिगी मरक्ता मचेत मकाई तागिबे याउबा मदुना मरम ओइदना मसिंग हेंगलए होजिक केनो की हाना मी 4,500 लेरंबा अदो 1,192 हेंगलए यूपीएफ की ना हाना 1,000 लेरंबदो 1,159 हेंगलए हाइना चीफ मिनिस्टरना फोंदोकी अंद्रो असेंबली कंस्टिट्युएंसी की मनुंग दलैबा अंद्रो रोड हाइबदी ngaरियान चिंखोंदगिना अंद्रो खोइबु यौबा अमदी थौवाल मल्टीपर्पज प्रोजेक्ट रोड यौबा नापेट पाली तागिबा मसिगी लंबी सिंग असे होजी मकिदी सेमनबगी थौरांग लेत्री अदुबो अथुबा मतमदा सेमननबा होनगनी हाइदना वर्क्स मिनिस्टर श्री गोविंदास कोंथौजमना एमएलए श्याम कुमार नाहंगलपो वहांगमगी पाखुमबना फोंदोखरे वहांग पाखुंगी सरुक लोरे मतुंगदा जीरो आवर की मतमदा के मेगाचंद्रना पुखलकपा याम नंबर ओइबो वाफम अमा पुखलखी वाइथौ एरिया दा पु थांगमदबा सेनगी डिमांड तरोकपदगी मैरा पाइबी लोकल क्लब मैमना प्रोटेस्ट तौखिबा सिगुंबा वाफम सिंग असे मसे यामना नांगनिंगाइनी मसिगुंबसे हाउस किना पुनिंग जिंगसलादुना मसी यंगसनबिउ हाइबा वाफम थमखी एमएलए सूर्य कुमार ओक्रमना थांजिंगदगी हौरकपा मोरांग तुरेर काइबदगी अखोइगी क्वाक्तागी सेरिकल्चर ट्रेनिंग सेंटर दा लेरिबा प्रीफेब्रिकेटेड स्ट्रक्चर सिंग थुमजिलकपा मी मैमना अवाबा ताबा मधु यंगसनबिउ मधु यामना नोआइते रिलीफ कैम्प लेरिबा सिंगना अवाबा सुमाइना नंगबसे नोआइते हाइबा वाफम जीरो आवर दा थमखी मियामगी यामना इंटरेस्ट लेबा वाफम ओइबनिना लोकल एमएलए सु ओरिबा हाइबदी मोरांग असेंबली कंस्टिट्युएंसी एमएलए शांतिना इसिंग निंगाइरकपा आदि इसिंग तुरेल कन्ना चेंधरकपा मधुगिदुगा चेकपल लंबा थुगाइरकांदा रिलीफ कैम्प यौसलकपनी रिलीफ कैम्प लेरिबा महिरोई सिंगी लाइक मयाम अमा मांगबा ताकपा अदुदगी मपानदा लेरिबा छात्र अमगी थाननाबा लुपा 9,000 थमजबा मांगखिबा खोटखिबा मयाम अमा लेरे मयाम अदु लोइनबा हंगदनबा थौलखुटपा लोरे अमदी हौजिकदि इसिंग अदु पुंकंग कंग्रे हाइबा वाफम थमखी चीफ मिनिस्टर श्री एन बेनसु वाफम खरा लौथो अदुना हाई ngarang han assembly mifam yamna khanakhiba koi manipur da awa matam asta lo loruba miwaisingi loan singdokpagi matam sangdokpagi wafam ado RBI da hainaruba matam sangdokpa yare asengbadi March tha da loiramba do September phawo sangdokpa yare haina chief minister na phongdokki adubu loni singi marakta sumaina matam khar sangdokna na apply torokpase 30% muktagi hende madu mayam adu loinaba apply to be ho September ba ki manungda haiba wafam chief minister na thamki BDF ki tolop hengatpagi matangda thamnarakhiba wafam singi matangda chief minister na lauthokladuna hai hana 2020 da lupal sing mapan changa piramba do sum hengalakpana 2022 dadi lising 33 yaurabani sahi gi oina lupa changa adumuk hengali haiba wafam chief minister na thamki police ta 15 August gi
ꯔꯦꯁꯟ ꯃꯅꯤ ꯑꯁꯦ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯗꯨ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯃꯗꯨ 1,000 ꯍꯦꯟꯒꯠꯅꯅꯕ ꯍꯥꯏꯔꯛꯄ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯣꯏꯔꯒ ꯌꯦꯡꯉꯀꯥꯟꯗ ꯂꯨꯄꯥ 500 ꯍꯦꯟꯒꯠꯅꯅꯕ ꯍꯥꯏꯗꯅ ꯍꯣꯝꯒꯤ ꯊꯕꯛꯁꯨ ꯄꯨꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈꯤꯕꯅꯤ ꯃꯗꯨ ꯕꯖꯦꯠ ꯁꯦꯁꯟ ꯑꯁꯤ ꯂꯣꯏꯔꯀꯥꯟꯗ ꯃꯗꯨ ꯁꯣꯏꯗꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ಶ್ರೀ ಕೆ ರಂಜಿತ್ನ calling attention motion ama pukhalakhi calling attention motion ado Manipur gi ta hojik tholu irang asigi marakta hokhiba sahi 2023 gi July 3 ta luang bi linthoingami kawwa mahiroi amaga hemajit kawwa mahiroi amaga mafam khangdana mangkhibagi matangda pukhalakpani pukhalakpa wafam sing adugi matangda warol ama thambadana chief minister na hai thogdok ado khwaidagi hena nuaitabani state na honabada armed conflict leiba armed militant sing chenabani na complication mayam leibadagi CBI de sinabani adigi guardian mayam wasu unare guardian mayam na haribadu yam chumi khoi maitai gi sanabida saru masit amato oreso sang masit amato oresu phangwana singwa madu khoi honaba yawa honaba ngamdabadagi CBI na yam kana thiri CBI na su minor ani yauna mioi taruk lakhut khiba leire minor ani duna tongana thongkhasu mioi mari dugi mathakta charge na singba thagat khiba leire adubu MLA ke ranjitna khoi maitai gi sanabida charge chu thagat khrabanina moido kraida phumi haibadu su hafet hainaba jobjang tekta phumi hainaba adugumba lei khrabanina madugi matang duda thabak khra lokhat piu amagidi hakjang do pangong na muhut chilaga royo mathobungam pangthok khrabasu luang bilin thoinga migidi pangthok tana yamna wana khangnu leiribani hai wafam thamlakpada honorable chief minister Sri N Biren na madugi matang aduda yengsangani haiduna phongdokhi ngasi sathakhiba mifam adura tongan ba demand teret ki wa matangda demand kharada motion sing MLA Sri TS Lokeswar Singha Sujukumar Okram na singwana kat motion sing pukhalakhi agriculture gi matangda Lokeswar na agriculture gi lam sum mangsilakpa adegi agriculture gi department na lomi singda kari khudong chawa piba asina singbu wafam sing pukhalaki MLA Sujukumar na youth affairs and sports ki matangda hoi gi sanaroi sing asigi thabak lokhat anaba paisa di yaw de tolo pinabo oina tawre haiba wafam thamki wafam sing adugi matangda sengdok sengjin tawraduna agriculture minister Sri Biswajit hai agriculture gi lam mangsilakpagi matang asida 2015-16 dagi agriculture census ama tawgiwa leigre makhata na tawbusu leire maduda mafam lising amaga samri humdra humdoida structure mayam saramba thengnare haiba sing asigi manung dagi di revenue department na mafam lising amaga sama trathai ki di case lakhut khiba leire longmi singna matam pumbada sing phangananaba government am kana honari farm pond adigi tube well na singba tawdana honari encouragement plan oina farm gi machine leiba khotpa haibadi tractor khangde adi low khawng ro khangde lowe na machine leiba matamda government ki maikai digi subsidy piri haiba wafam thamki adubo low ubalam je mangan be yaroi khopchan be yaroi rural area dana 0.20 gi lamda yum kai saba yani madusu imung machine hengalapge matugina urban area dana 0.10 bogdi yum saba da yagni haibasu henjena torok lei adubo madu singdo thingnana ba penalty galona thab lokhan na honari haina phongdokhi PMGSY gi matangda thamlakhi ba wafam singi matangda sengdokladana mari renaba minister Y Khemchana hai lambi sing ningthina semnanaba finance department da lopa crore samgong phomathoi thadoktuna leire finance department na thadorobaga samgalagani work program sing ase hekta semba yadaba lei work program sing mududa kilometer 5 ta sangadaba lambi oiba adudagi lambi du school college mayam legadaba du mayam lebaduna hekta tongninge hena tawba yadaba phim lei haiba pham thamki aduga PMGSY gi phase 3 gi matang da di lambi sembada lambi ase yamna phajana semnanaba adi manually sembagi thaba aduda adugi mahutta machine no ena semnanaba thorang tori phongdokhi demand sing adugi matang da thamnarakhiba kat motion sing adugi matang senjokchen tawraba matungda house number amato ena pass tokhi wa sempham di agriculture gi lopa crore 419 lakh marfu taret lising marfu humdoi community in the rural development ki lopa crore lising mari sama tara lakh marfu mapan lising marfu tara humdoi power gi lopa crore sama tara lakh tara mapan lising kun mapan youth affairs and the sports ki lopa crore maudrani pan lakh tara humdoi lising hundrani pan planning gi lopa crore sama pan sumat taret lakh humfu taret lising ani State Academy of Training gi lopa crore tara humdoi lakh yankheni thoi lising kun manga amasung MOBC gi lopa crore sangwa yankhei
लाख मरफू लिसिंग निपानी डिमांड की सेंफम सिंह दो पास तौरब मतुंगदा मणिपुर लेजिस्लेटिव असेंबली की स्पीकर ना यामना मरु एबा वाफम अमा लौथोकी वाफम अदो ngarang yamna kumna khanakiba manipur da illegal immigrants gi masing yamna hengalakpa adagi khun mayam ama naungna sengbulapagi matang dani madugi da house committee ama semba du yanare haidana ngarang warep lokhibe matungina house committee dugi member ogedo mioi singing speaker na lokthokki ngasi gi makha tawa business aitabani na speaker na hayeng ebki pung 13 phawa mifam adu yaithokki